ꯀꯩꯒꯤ ꯆꯥꯏꯅꯣꯗꯤ ꯈꯪꯗꯦ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯕꯤꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯀꯩꯒꯤ ꯃꯔꯝꯒꯤꯅꯣ ꯊꯔꯣꯏꯗꯒꯤ ꯂꯥꯏ ꯊꯔꯣꯏꯅ ꯈꯔ ꯍꯥꯎꯕꯁꯨ ꯍꯦꯟꯕ ꯈꯔ ꯁꯦꯝꯗꯣꯏ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯒꯤ ꯃꯍꯤ ꯈꯔ ꯍꯩꯗꯕꯁꯨ ꯌꯥꯈꯤꯔꯣꯏ ꯉꯁꯤꯁꯦ ꯂꯥꯏ ꯊꯔꯣꯏ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯆꯩꯔꯥꯎꯗ꯭ꯔꯤꯉꯩꯗ ꯂꯥꯏ ꯊꯔꯣꯏ ꯌꯥꯝ ꯆꯥꯅꯩ ꯀꯩꯒꯤ ꯆꯥꯏꯅꯣꯗꯤ ꯈꯪꯗꯦ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯕꯤꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯀꯩꯒꯤ ꯃꯔꯝꯒꯤꯅꯣ ꯂꯣꯛꯂꯩ ꯄꯨꯜꯂꯩ ꯈꯣꯏꯗꯧ ꯆꯦꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯅꯦꯝꯅ ꯂꯣꯛꯂꯩ ꯄꯨꯜꯂꯩꯅꯦ ꯑꯗꯨꯅꯦ ꯀꯩꯀꯩꯅꯣ ꯇꯧꯔꯒ ꯐꯨꯠꯆꯜꯂꯁꯤ ꯊꯔꯣꯏꯁꯦ ꯁꯤ ꯂꯣꯛꯂꯩ ꯄꯨꯜꯂꯩꯁꯦ ꯍꯥꯏꯅ ꯍꯥꯞꯆꯜꯂꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯂꯨꯁꯦ ꯃꯆꯥ ꯃꯆꯥꯁꯦ ꯇꯧꯔꯒꯦ ꯑꯂꯨꯁꯦ ꯃꯆꯥ ꯃꯆꯥꯁꯦ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦ ꯁꯦ ꯍꯥꯞꯆꯜꯂꯦ ꯑꯃꯅ ꯀꯟꯅ ꯉꯥꯡꯉꯤ ꯑꯂꯨ ꯈꯔ ꯍꯥꯞꯆꯜꯂꯨꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯊꯔꯣꯏ ꯆꯥꯎꯕꯅꯦ ꯑꯆꯧꯕꯁꯨ ꯌꯥꯎꯋꯦ ꯃꯆꯥꯁꯨ ꯌꯥꯎꯋꯦ ꯀꯦꯖꯤꯗ ꯆꯥꯝꯃ ꯌꯥꯡꯈꯩ ꯂꯩꯔꯛꯄꯗꯤ ꯆꯥꯝꯃ ꯌꯥꯡꯈꯩ ꯑꯅꯤ ꯂꯧꯁꯤꯜꯂꯛꯄ ꯊꯔꯣꯏꯗꯒꯤ ꯂꯥꯏ ꯊꯔꯣꯏꯅ ꯈꯔ ꯍꯥꯎꯕꯁꯨ ꯍꯦꯟꯕ ꯈꯔ ꯁꯦꯝꯗꯣꯏ ꯇꯧꯕ ꯃꯥꯜꯂꯦ ꯁꯤꯁꯦ ꯀꯥꯝꯁꯤꯜꯂꯒꯦ ꯃꯔꯤ ꯃꯉꯥꯔꯛ ꯀꯥꯝꯊꯣꯛꯑꯒ ꯁꯣꯏꯗꯕꯤꯗ ꯑꯗꯨꯗꯤ ꯈꯨꯝꯖꯤꯜꯂꯒꯦ ꯀꯥꯝꯊꯣꯛꯅꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯒꯦ ꯊꯔꯣꯏꯁꯦꯈꯔ ꯉꯧꯊꯣꯛꯑꯒꯦ ꯆꯥꯕꯗ ꯐꯨꯠꯄꯗ ꯅꯨꯡꯉꯥꯏꯅ ꯄꯣꯈꯥꯏꯔꯦ 이런 뭐야? 납작하게 텔레 거기 커피 텔레면 나이라 여우들 내거 제대로 하면 하고 Jangan kerap telah. Kilo kerap jadi Tharoi. Arriba, dengan pamor kerap telah. Sehingga tanam nasuk telah kan, ngorek. Barang-barang kapsel lagi aku juga. Barang-barang kapsel lah. Lagi kari cita, haldi, macu sekarang ngang buat apa nih? Ngang buat pergi. Dari umur ini mega, umur ke sana pak. Sedikit. Ini pokra maksal. Sama rojo kerap selaga. Kita mukru bisa
ꯑꯄꯤꯛꯄ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯀꯪꯕ ꯑꯣꯏꯅ ꯍꯥꯟꯅ ꯂꯩꯕ ꯑꯀꯪꯕꯗ ꯍꯥꯞꯆꯜꯂꯦ ꯁꯤꯒꯤ ꯊꯔꯣꯏꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯁꯤ ꯊꯔꯣꯏ ꯍꯥꯞꯆꯜꯂꯒꯦ ꯆꯩꯔꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯂꯥꯏ ꯊꯔꯣꯏꯁꯦ ꯁꯤꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯊꯣꯡꯕꯗꯤ ꯍꯧꯖꯜꯂꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯃꯆꯨ ꯐꯖꯔꯛꯑꯅꯤ ꯒ꯭ꯌꯥꯁꯁꯦ ꯈꯔ ꯃꯩ ꯈꯔ ꯁꯣꯜꯂꯤ ꯀꯥꯝꯊꯣꯛꯇꯗꯤ ꯌꯥꯔꯔꯣꯏ ꯃꯆꯨ ꯑꯣꯏꯗꯦ ꯁꯤꯒꯤ ꯃꯍꯤ ꯏꯔꯣꯟꯕ ꯃꯍꯤꯁꯦ ꯑꯂꯨꯒ ꯀꯩꯀꯥ ꯈꯔ ꯏꯔꯣꯟꯕꯗ ꯍꯥꯞꯆꯜꯂꯒꯦ ꯑꯗꯒꯤ ꯃꯍꯤ ꯈꯔ ꯍꯩꯗꯕꯁꯨ ꯌꯥꯈꯤꯔꯣꯏ ꯃꯍꯤ ꯈꯔ ꯑꯃꯨꯛ ꯍꯩꯖꯤꯜꯂꯕ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯣꯔꯣꯛ ꯃꯆꯨ ꯐꯖꯅꯕ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯟꯈꯤꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯍꯥꯎꯔꯅꯤ ꯉꯁꯤꯒꯤꯁꯤ ꯃꯍꯤ ꯈꯔ ꯍꯩꯖꯤꯟꯈ꯭ꯔꯗꯤ ꯁꯤ ꯑꯗꯨꯒ ꯑꯣꯝꯖꯜꯂꯒꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯉꯁꯦ ꯍꯟꯗꯛꯁꯤ ꯁꯧ ꯍꯧꯔꯦ ꯐꯖꯅ ꯁꯧꯊꯔꯝꯃꯦ ꯃꯆꯨꯗꯤ ꯐꯖꯔꯦꯍꯦ ꯁꯧꯕꯗꯤ ꯐꯖꯅ ꯁꯧꯊꯔꯦ ꯊꯑꯣꯏꯅ ꯃꯍꯤ ꯂꯥꯡꯍꯟꯕꯅꯦ ꯑꯩꯁꯦ ꯃꯍꯤꯁꯦ ꯁꯤ ꯃꯍꯤ ꯀꯪꯉꯦꯅ ꯈꯔ ꯈꯔ ꯑꯗꯨꯝ ꯅꯍꯥꯟꯋꯥꯏꯗꯤ ꯉꯥꯄ꯭ꯔꯨꯝ ꯌꯥꯝ ꯇꯧꯔꯝꯕꯅꯤ ꯉꯥꯄ꯭ꯔꯨꯝꯅ ꯏꯔꯨꯖꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯌꯥꯝ ꯇꯧꯔꯝꯕꯅꯤ ꯉꯥꯄ꯭ꯔꯨꯝꯅ ꯏꯔꯨ ꯌꯥꯝ ꯇꯧꯔꯝꯗꯥꯏꯅ ꯅꯍꯥꯟꯋꯥꯏꯗꯤ ꯉꯥꯄ꯭ꯔꯨꯝꯒꯤ ꯀꯩꯕ ꯃꯆꯨꯝ ꯏꯔꯨꯗꯅ ꯑꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛ 9 ꯍꯥꯏꯕ꯭ꯔꯥ 7 ꯍꯥꯏꯕ꯭ꯔꯥ ꯃꯔꯨꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯞꯄꯒ ꯑꯗꯨ ꯂꯝꯇꯥ ꯊꯥꯡꯖꯗ꯭ꯔꯣ ꯆꯩꯔꯥꯎꯕꯗ꯭ꯔꯣ ꯀꯩ ꯊꯥꯡꯖꯔꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯈꯤꯕꯅꯦ ꯄꯤꯛꯏꯉꯩꯗ ꯇꯧꯔꯝꯃꯦ ꯈꯪꯗꯦꯗ ꯂꯝꯇꯥ ꯊꯥꯡꯖ ꯉꯁꯤꯅ ꯑꯔꯣꯏꯕ ꯂꯝꯇꯥ ꯊꯥꯡꯖ 5ꯁꯨꯕ ꯂꯝꯇꯥꯒꯤ 5ꯁꯨꯕ ꯊꯥꯡꯖ ꯑꯃꯨꯛꯀ ꯃꯥꯔꯆꯀꯤ ꯑꯔꯣꯏꯕ ꯊꯥꯡꯖ ꯂꯥꯏ ꯈꯣꯏꯔꯝꯃꯨꯔꯦ ꯊꯥꯡꯖꯒꯤ ꯂꯥꯏꯁꯨ ꯈꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯀꯣꯟꯕ ꯂꯩꯀꯥꯏꯒꯤ ꯂꯥꯏꯁꯨ ꯈꯣꯏꯔꯝꯃꯨꯔꯦ ꯍꯦꯟꯄꯣꯠ ꯀꯥꯔꯒ ꯐꯣꯇꯣ ꯅꯝꯍꯧꯗ꯭ꯔꯦ ꯀꯦꯃꯦꯔꯥꯃꯦꯟ ꯂꯥꯛꯇꯕꯅꯤꯅ ꯄꯣꯠꯁꯨ ꯈꯔ ꯊꯝꯃꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯦ ꯃꯥꯟꯕꯅꯦ ꯁꯤ ꯇꯤꯐꯤꯟꯁꯦ ꯈꯨꯆꯥꯎꯁꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗ ꯑꯩꯅ ꯀꯣꯕꯤ ꯈꯔ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯀꯔꯤ ꯂꯥꯏ ꯊꯔꯣꯏꯗꯨꯝ ꯂꯩꯔꯦ ꯃꯪꯒꯟ ꯈꯔ ꯉꯧꯕ ꯑꯃꯒ ꯆꯥꯛ ꯈꯔꯁꯤꯒ ꯁꯤꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯌꯦꯡꯁꯜꯂꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯔꯣꯏꯁꯤ ꯂꯣꯏꯅꯤ ꯀꯣꯝꯄꯥꯛꯒ ꯆꯥꯅꯤ ꯍꯥꯎꯔꯅꯤ ꯊꯨꯡꯅꯕ ꯌꯨꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯗ꯭ꯔꯤꯜ ꯌꯥꯝ ꯇꯧꯊ ꯂꯩꯔꯦ
참 하오죠 하오대 하지가 왜 마. 또 mỗi bung ở trâu cho 여om đây kìa free ra đấy 여om đây sáu hệ hi rồi khi dâu à đây mà sáu đấy Kayo kapis na mapanda. Oo, man naman eh. Maningay man, maningay. Ang maglaga, laga. Stunning deh. Kumain na gano'n doon. Ngayon din dami yan. Kaya nga, yung karoon siya lagi. Hindi ko gaya. Ako lo. May hindi ko ingay ko nga wala na sa lang ako pa tayo ra. Ako lang kayo nila. Na ako nga naman. Ako lang kayo nila na tindong. Kaya kia sila sa Hào đấy. Lại thổi dâm hào đấy. Trả thua cái xin mày làm chứ. Một lần là cái gì đấy. Không là thua đây. Một con ra rồi. Ngang mới ai ta ngầm từ nơi. Rồi trả thua cái nó sẽ là cái. Nó thằng mà thế là hao cũng của cái.